ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ NPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯜ ꯊꯣꯛꯄꯣꯔꯛꯂꯦ ꯍꯥꯏꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯁꯨ ꯇꯧꯅꯔꯨꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯀꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯔꯨ ꯍꯨꯜꯂꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ 2008ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯁꯨ ꯇꯧꯅꯈꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯒꯤ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯁꯨ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤꯡꯁꯨ ꯑꯗꯨꯝ ꯊꯝꯂꯤ ꯑꯗꯨꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 14ꯒꯤ ꯃꯊꯛꯇ ꯍꯥꯡꯗꯣꯛꯂꯝꯂꯒ ꯊꯝꯂꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡꯁꯨ ꯑꯗꯨꯝ ꯍꯪꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕꯒꯦ ꯄꯦꯄꯔ ꯈꯔꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯄꯣꯏꯟꯠ ꯈꯔ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯈꯔ ꯁꯨꯝ ꯌꯦꯡꯉꯤ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯡꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯊꯣꯡꯕ ꯏꯟꯖꯥꯡ ꯄꯤꯖꯔꯛꯈꯤꯕꯅꯤ ꯑꯋꯥꯡꯕꯧ ꯍꯥꯏꯅ ꯁꯤꯗ ꯀꯣꯟ ꯇꯧꯔ ꯐꯣꯡꯉꯦ ꯑꯗ ꯑꯇꯣꯞꯄ ꯈꯔꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤ ꯄꯣꯠꯇꯨꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯨ ꯇꯧꯅꯔꯨꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯅ꯭ꯌꯨꯃꯥꯏꯀꯣ ꯃꯥꯁꯤ ꯀꯣꯔꯇꯔ ꯐꯣꯡꯉꯤꯀꯣ ꯗꯤꯐ꯭ꯔꯦꯟ ꯄꯥꯔꯠ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯇꯧꯔ ꯁꯨꯝ ꯂꯩꯅꯕ ꯃꯇꯝꯗ ꯁꯤꯗꯤ ꯄꯣꯂꯤꯁꯤ ꯑꯃꯅꯤ ꯀꯣ ꯄꯣꯂꯤꯁꯤ ꯑꯃꯅꯤ ꯍꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯅꯨꯡꯗ ꯃꯣꯏ ꯃꯁꯦꯟꯒꯤ ꯍꯥꯏꯅꯕꯗꯨꯅ ꯑꯃꯅꯤꯀꯣ ꯇꯁꯦꯡꯅ ꯃꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇ ꯑꯦज ꯑꯦ ꯁꯤꯡꯒꯜ ꯃꯔꯨ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯥꯟꯗ ꯈꯟꯅꯈꯤꯕ ꯅꯠꯇꯕꯀꯣ ꯑꯗꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯈꯤꯕ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯨ ꯀꯔꯤꯗꯃꯛ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯅꯦꯕꯀꯣ ꯃꯗꯨꯗ ꯌꯥꯍꯟꯈ꯭ꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯁꯨ ꯃꯗꯨ ꯀꯔꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯍꯪꯕ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯗꯨ ꯁꯦꯟꯇꯔꯒꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯁꯦꯟꯇꯔꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯣ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯞꯅ ꯑꯩꯈꯣꯏ ꯈꯪꯕ ꯍꯧꯔꯛꯑꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯉꯝ ꯑꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯝꯅ ꯋꯦꯜ ꯐꯥꯔꯝ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗꯤ ꯑꯣꯏꯔꯦꯕ ꯀꯩꯅꯣ ꯑꯣꯖꯥ ꯃꯪꯆꯥ ꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯣꯏꯔꯝꯕ ꯃꯇꯝꯗ ꯁꯣꯏꯔꯝꯕ MLAꯁꯤꯡꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤ ꯅꯠꯇꯀꯣ ꯃꯣꯏꯁꯤꯡꯗꯨꯁꯨ ꯈꯟꯅꯕꯤꯔꯣ ꯑꯅꯧꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯨ ꯈꯟꯅꯕꯤꯔꯣ ꯒꯣꯔꯃꯦꯟ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯆꯠꯄ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯦꯡꯗꯅ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛꯁꯤꯃꯅ ꯆꯍꯤ 50 ꯄꯨꯅꯤ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛꯁꯤ ꯆꯍꯤ 30 ꯄꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯗꯤꯀꯣ ꯚꯣꯠ ꯑꯩꯁꯤꯗꯤ ꯚꯣꯠ ꯐꯣꯔ ꯆꯦꯟꯖ ꯍꯥꯏꯔꯅꯤꯡꯗ꯭ꯔꯥ ꯂꯩꯉꯥꯛ ꯑꯩꯁꯦ ꯑꯣꯡꯂꯤ ꯃꯥꯒꯤ ꯆꯍꯤ 5ꯒꯤ ꯇꯦꯟꯌꯣꯔꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯆꯍꯤ 5ꯒꯤ ꯇꯦꯟꯌꯣꯔꯗꯨꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯝ ꯁꯥꯡꯊꯔꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯦ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯑꯑꯣꯟꯕ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯚꯣꯠ ꯐꯣꯔ ꯆꯦꯟꯖ ꯍꯥꯏꯅꯤ ꯆꯦꯟꯖ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯥꯎꯕ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯗꯨ ꯄꯟꯅꯗ꯭ꯔꯒꯁꯨ ꯄ꯭ꯔꯃꯥꯅꯤꯀꯣ ꯂꯩꯕꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯁꯦ ꯑꯗꯨꯝ ꯄꯟꯕꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯕꯕꯨꯗꯤ ꯑꯣꯖꯥꯃꯥꯡꯁꯨꯀꯣ ꯁꯦ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯨ ꯇꯧꯔꯝꯃꯦ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯁꯨꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯁꯨ ꯇꯧꯔꯝꯕꯗ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯁꯤꯕ ꯅꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯑꯝꯇ ꯁꯤꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯇꯥꯔꯒꯗꯤ ꯇꯦꯕꯜ ꯇꯣꯛ ꯑꯃ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯏꯅ ꯁꯣꯏꯈꯤꯕ ꯅꯣꯏꯅ ꯂꯥꯟꯈꯤꯕ ꯄꯣꯠꯇꯨꯁꯨ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯆꯪꯉꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯍꯥꯏꯅꯔꯦ ꯃꯌꯥꯝ ꯑꯃꯀꯣ ꯗꯦꯟ ꯑꯦꯒꯦꯟ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯅꯧꯕ ꯒꯣꯔꯃꯦꯟꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯝ MLA ꯃꯌꯥꯝ ꯌꯥꯎꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯅꯃꯤꯟꯅꯔꯒ ꯇꯥꯁꯟꯃꯤꯟꯅꯔ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯨꯁꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯁꯤꯒꯦꯁꯦ ꯍꯧꯖꯤꯛ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯚ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯆꯪꯉꯦꯕ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯑꯗꯨ ꯇꯧꯕꯤꯔꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯣ ꯈꯨꯟꯅ ꯂꯩꯕꯗꯣ ꯇꯧꯕꯤꯔꯣ ꯉꯥꯡꯅꯕꯤꯔꯣ ꯃꯅꯤꯄꯨꯔ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯔꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯈꯔꯅ ꯃꯣꯏꯁꯤꯡꯁꯦ ꯗꯨꯛ ꯊꯥꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯣꯖꯥ ꯃꯥꯡꯁꯥ ꯀꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯗꯨ ꯑꯩꯒꯤ ꯅꯠꯇꯦꯕ ꯑꯣꯖꯥ ꯃꯥꯡꯁꯥ ꯀꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤꯕ ꯀꯣ ꯑꯐꯕ ꯃꯤꯑꯣꯏꯅꯤꯅ ꯁꯛꯅ ꯁꯣꯟꯅꯕ ꯏꯆꯥ ꯏꯁꯨꯗ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯗꯤ ꯅꯪ ꯈꯥꯒꯤ ꯅꯪ ꯇꯣꯝꯕꯒꯤ ꯃꯆꯥꯅꯤꯄꯥꯗꯨꯒꯤ ꯅꯪ ꯃꯇꯧ ꯇꯝꯃꯨꯅꯦꯍꯦ ꯃꯤꯒꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥꯗꯨ ꯃꯇꯧ ꯇꯝꯃꯨꯅꯦ ꯃꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯩ ꯀꯣ ꯅꯤꯌꯣꯝꯁꯨ ꯉꯥꯎꯁꯤꯟꯅꯗꯦ ꯑꯗꯨꯝ ꯔꯤꯐ꯭ꯔꯦꯟꯗꯝ ꯑꯃ ꯄꯤꯅꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯏꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯃꯪꯁꯥ ꯑꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯛꯅꯕ ꯃꯇꯝꯗꯁꯨ ꯋꯥꯔꯤꯅꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯋꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯐꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯈꯔ ꯔꯤꯐ꯭ꯔꯦꯟꯗꯝ ꯂꯧꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯔꯛꯄꯤꯔꯛꯑꯦꯕꯀꯣ ꯃꯤ ꯃꯆꯥꯅ ꯑꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯇꯝꯁꯤꯜꯂꯨ ꯊꯕꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯣꯂꯦꯖ ꯂꯩꯍꯧꯕ ꯍꯥꯏꯁꯦ ꯅꯪꯒꯤꯅꯤ ꯇꯨꯡꯒꯤꯅꯤ ꯀꯣ ꯂꯥꯏꯔꯤꯛ ꯇꯝꯍꯧ ꯈꯪꯍꯧ ꯎꯍꯧ ꯑꯗꯨꯒꯤ ꯈꯪꯍꯧꯕ ꯎꯍꯧꯕꯗꯨꯅ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯤ ꯒꯥꯏꯁꯦ ꯑꯍꯜ ꯂꯃꯟ ꯇꯝꯕꯤꯔꯛꯄ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯣꯖꯥ ꯃꯪꯁꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯉꯥꯛ ꯁꯦꯟꯒꯅꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯝ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯣꯟꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ
lai oi khra ba du malam yan ba hijam ira bot nga si lai kan si di me am ko adu ke du ka piri no bo di poto ko nang jeni si ko lai oi khra ba du ba han ibungo idhau ko hijam ira bot na to biram thabak to apa thok mayam du de ma si miyam recognize ong nga si khoiram na disim tra adu mai na adu ki tung in bira ka nga si mangara karaba tadera karaba ahumla karaba marira karaba amura karaba kari mayam je adu ko malam yan ba du oi honon na ba ki damakta tungi mirona lai kana ba ki damakta adu ko ba mi do oi no hona ba ki am kai ge ko nang jeni si ko adu na ko ha jeni hunnan lai ba ki mahuta tana biro ngana biro manipur kana ba hona biu hajik shu gi lai ba du ko ba yam sathi ba phatra ba kangbu sunjina manipur thugai na hona re manipur da terrorist thok ki thare manipur da drug ki chokma kor ba thare ba jima di miyam na khangye no jite o mang ko ai tara ga di sai area se ai khoi kai dong min na sig ha ba do khoi ngai ka hai ni khana mata moire ko khana mata moire ba aduna hajil lai pusak si lai ba leaders ne tawge na khala di o mang ka shulai ba na te lai ba lengak sina lai ba nga sagi opposition lai bo igera ruling dol lai bo igera topa independent ka bo igera lai jo mayam ni na ma to no wane soina koi shugi pusak se ai koi withdraw tawre ebro tawre na tra koi ba state channel ro na haina we have no well farm decision lo matam da center na yar to stop no ko center ju center ki decision mak ni pramani ko state ki wena di no well farm decision lo raga cham chana free lo na matam da kenom di la kan ni no jamang ko la idre ne adu na sagi sidi center na yarak tre torok tre haina sum center na any hiram ma da state ki issue da lo ro sum yam palle adagi constitution yam palle ko inan constitution ya piri ma articles yam su palle ko state ki issue da togom to ma ki free hand obi area yam lai pramani ko adu ba ro center na sum khut jing na ta raga di de ojamang sa politics to bi thogu ta dre miyam ki social activist bi thogu ta dre ai adagi sui pai raga adagi